Nangi nungsimino Piningba nangi thamoida tariba apenbado puraknaba maram lising apenba saktam haraubagi minok na laitengkhibada kawi awaba khuding nangi minok piduna nangna nokpa yenglaga apenba haibado oizage tamnana harauzaba ubada George masado iyanghe yangzai makala mai henuso mapuning nushiraktanaba asum hairakibaduda nushiramba pokning duso tamna khara thaina bhoda ragle nangna aisa kapkan mini atum harise kaigino mina ai kapkan de haramaktada nanga ga hanba thengna basingdo nang loina kaurabra Jorso leisilai non tharap momon nokna sorry madam kanai madam egi madam nama yumda tawro nangna harak toido ai loin khangi namai duda I love you doge haidu oramni miya mamangda phajadi adumani aigi su izat kitang yengo phagi oina laknarakpaduda mamit inganga ngaga tumi lekhre thina sauge tawbasi sumaina hikta phagi ta thorakpani nupasina aduna mangonda saubasi sukhame ngamdabani mang tharo ibani na hana changradi fatte kaina tongnaramra khangde chalasilo asumna bor kaina ani makso makhuragi yumdagi thorakpada cameraman duna video namlaklami nupisi arembi saduna camera dagi thainabo anai nupasana nupigi matung inaraga makut khobiga khodombigina labki post ka tawsilaga noksilami irem lemba saktani adubu matung icha chade chak tak po oibana borkaina so magi phampham da phamnakre bor party do parengsa na phamine eronde mayumda cha ensang hauktabanina phajana chasilami phajana so challi adubu khara lemthokpa jiostik ya charamde kitang su ikai baga chadre chak pukhamdo machi lengde eronna makhol ihau hauna lawraklami Ega borgi nga taw bathong baga chakawale Jorsu masagi chaklok tu yeng tharaga eronda muing silai tangkhai sandri da nangso chalangi yengo hoji hairaga George ki chak tu tap lawraga magi pukham dhap chinkhre nga thongba uti thongba loina magi pukham da transfer tawsinkhre urabra aigi magic sa noina hen potebo Boris na noksilai is kanam leisadaba chaba phangsadaba yam male khara chakobige swaide isat ke yola ano imanabane haibade kaise eronna cheng lerasu chak hauba sa phangde hawai lerasu uti sa phangde nga thonga so ainamna sajadabado yam ton hinge punsi se Josna khara yombirake tifinda nimidang chanaba ainu pida haikige eronna yarani hayeng ayu oina chaba laagi noida horengi di hose pulap cha horange Bamon dusu sangsilaklaga borgi chak hapirami ensang do hapirami ngayang matung eronna magi awat pasing borgi mingdal loina kaurami kawbudu to imalaktana nupi mayumgi laisabi na laknare borse yam chaida mamai kitang angsilakle ikai ba khanginge amana mu haire anobigi khutse iya da be chadra zatlo eronna oina khungpre yengsinnaroise chaba thakpada nupa aikhoiga nupi noiga manaba yabnate udro savanse bimgi sayone Borisna hauri emagi Mahabharat ki matangse wari amatta saba yade bim mamu pusulakani durzadona mu hapchilakani chak saba loina khre bor kangbudi kuina leramda hankhre tamnaga manemga amok imung manung pulapta ngyak phamine sanayaina ichia aikhoi be mase cha ensang thongbadi yamna hitabani ichena khra takpiyo tamna ipang pangna ahanbadadi mase ai ahinga tumba yade cha ensang thom morok thakpa chang khangdabai ado mana adam tai adagi mana adam thongki basu yawi laiduk thanba phaw ngarang sunang hodre mana than lerami imada haidokano aina thanba saw hairini aigi mateng yam pangi noi kemta aigi diwa biruno ningol noklaga madi yam tawrizat ni ne aina khalleba irungan tana luzaraga khudaiga setlaga leiramena madi dok thali oira mayamdo wari do nungaibanina amuksu noi tamnana imase ensanga thongba leiradi tiffin da khra pugi mana tiffin da khitang yomo ona message thare mama ne bai hapkani ajarana kana gi hap toino ne
ꯈꯪꯗꯦ ꯏꯃꯥ ꯇꯤꯂꯣꯅ ꯅꯣꯏ ꯐꯝꯃꯝꯃꯣ ꯑꯩ ꯍꯥꯞꯄꯤꯔꯛꯑꯒꯦ ꯑꯁꯨꯝꯅ ꯇꯤꯂꯣ ꯍꯧꯒꯠꯂꯒ ꯇꯤꯐꯤꯟ ꯄꯤꯛ ꯊꯟꯅ ꯑꯦꯟꯁꯥꯡ ꯍꯥꯞꯄꯤꯔꯝꯃꯤ ꯃꯣꯏꯁꯨ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯀꯨꯏꯅ ꯂꯩꯕꯗꯣ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯌꯥꯏꯃ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯝꯗꯦ ꯊꯕꯛ ꯆꯠꯇꯕꯅꯤꯅ ꯃꯥꯡꯒꯣꯜꯗ ꯐꯣꯟꯗ ꯔꯝꯃꯤ ꯁꯥꯟꯅꯔꯝꯃꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯊꯕꯛ ꯑꯃ ꯆꯠꯇꯧꯒꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯄꯗꯨꯗ ꯁꯥꯟꯅꯕ ꯂꯦꯞꯄꯒ ꯍꯪꯉꯛꯏ ꯍꯥꯏ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯅ ꯗꯦꯟꯃꯥꯔꯛꯅ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯨꯏꯒꯗꯕ ꯅꯠꯇꯦ ꯇꯥꯃꯣ ꯃꯇꯝ ꯈꯤꯇꯪ ꯀꯨꯏꯅ ꯑꯩꯅ ꯆꯥꯟꯗꯤꯒꯔꯗ ꯂꯩꯌꯨ ꯍꯥꯏꯗꯅ ꯊꯥꯗꯣꯛꯏ ꯁꯠ ꯍꯦꯛꯇ ꯍꯜꯂꯛꯏ ꯅꯪ ꯂꯥꯛꯑꯒ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯅꯕ ꯄꯨꯂꯤꯁꯅ ꯉꯥꯏꯔ ꯂꯩꯔꯤ ꯃꯁꯤ ꯅꯪ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕꯣ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯅꯊꯛꯇ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯂꯛꯂꯕꯅꯤꯅꯦ ꯀꯦꯁ ꯊꯥꯡꯒꯠꯂꯛꯏꯁꯤꯁꯨ ꯑꯔꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ ꯋꯥ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯔꯣꯏꯁꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯃꯇꯝ ꯈꯔ ꯂꯣꯠꯂꯨꯔꯗꯤ ꯌꯥꯔꯦ ꯆꯍꯤ ꯀꯌꯥ ꯂꯣꯠꯂꯣ ꯍꯥꯏꯅꯣ ꯇꯥꯃꯣꯅ ꯑꯩꯁꯤ ꯌꯨꯝꯗ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯤ ꯅꯪꯒꯤ ꯅꯊꯛꯇ ꯄꯥꯡꯈꯠꯂꯛꯏꯕ ꯀꯦꯁꯁꯤꯅ ꯃꯥꯟꯊꯔꯛꯑꯀꯥꯟꯗ ꯊꯣꯛꯂꯛꯀꯗꯕ ꯈꯪꯉꯕ ꯅꯪꯕꯨ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗꯕ ꯅꯠꯇꯦꯅꯦ ꯇꯥꯃꯣ ꯉꯁꯤ ꯐꯥꯎꯗ ꯇꯥꯃꯣꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯧꯔ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯝꯃꯅꯤ ꯑꯩꯁꯦ ꯐꯖꯗꯧꯔꯤꯕ ꯀꯣꯛꯅ ꯇꯥꯃꯣꯅ ꯁꯥꯟꯅꯕ ꯑꯗꯨꯒ ꯗꯁꯥꯅ ꯑꯩꯅ ꯇꯥꯕ ꯇꯥꯃꯣꯅ ꯑꯩꯁꯦ ꯐꯠꯇꯕ ꯃꯤ ꯑꯣꯏꯍꯜꯂꯕꯅꯤ ꯑꯩ ꯈꯜꯂꯨꯔꯒ ꯏ ꯌꯥꯝ ꯀꯥꯏ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯦꯜ ꯄꯥꯏꯗꯕ ꯁꯪꯒ ꯂꯩꯇꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯤꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯏꯅꯥꯎꯗꯤ ꯀꯩꯝꯇ ꯈꯪꯖꯗꯕꯅꯤ ꯑꯩꯅ ꯁꯤꯟꯕ ꯉꯥꯛꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯤꯒ ꯀꯔꯤ ꯑꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯑꯩꯗꯤ ꯂꯣꯠꯂꯒ ꯁꯨꯝ ꯂꯩꯕ ꯉꯝꯃꯣꯏ ꯑꯩꯁꯨ ꯅꯤꯡꯇꯝꯕ ꯄꯥꯝꯃꯦ ꯑꯩ ꯁꯤꯟꯒꯦ ꯅꯪꯅ ꯐꯣꯡꯅ ꯆꯠꯄ ꯌꯥꯅꯕ ꯃꯇꯝ ꯈꯤꯇꯗꯤ ꯉꯥꯏꯌꯨ ꯇꯥꯃꯣꯅ ꯉꯥꯡꯕ ꯋꯥ ꯈꯔ ꯇꯥꯈꯣꯅꯦ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯆꯪꯉꯣ ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯠꯊꯣꯛꯑꯅꯨ ꯑꯁꯨꯝꯅ ꯊꯦꯝꯂꯒ ꯗꯦꯟꯃꯥꯔꯛꯄꯨ ꯌꯥꯏꯃꯅ ꯆꯠꯊꯣꯛꯍꯜꯂꯝꯗꯦ ꯏꯃꯨꯡꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯗꯦꯟꯃꯥꯔꯛ ꯏꯁꯥꯎ ꯁꯥꯎꯅ ꯀꯥ ꯃꯅꯨꯡ ꯆꯪꯂꯒ ꯃꯐꯤ ꯍꯣꯡꯉꯤ 이콩 이콧 ꯄꯨꯟꯁꯤꯜꯂꯒꯁꯨ ꯊꯝꯕꯤꯕ ꯖꯦꯜꯗ ꯂꯩꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯀꯣ ꯃꯤ ꯍꯥꯠꯂꯨꯕ ꯁꯣꯏꯗꯦ ꯌꯥꯏꯃꯁꯨ ꯃꯅꯥꯎ ꯅꯨꯄꯥꯗ ꯊꯦꯝꯃꯤ ꯍꯥꯏ ꯑꯐꯥꯎꯕ ꯃꯤ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯁꯤꯒꯨꯝꯕꯁꯨ ꯈꯔ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯉꯥꯏꯉꯝꯗꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯃꯇꯝꯁꯨ ꯈꯔ ꯉꯥꯏꯕ ꯀꯟꯕ ꯇꯝꯃꯨꯅꯦ ꯇꯥꯃꯣ ꯑꯩꯁꯨ ꯃꯤꯅꯤ ꯑꯩꯁꯨ ꯏꯅꯤꯡꯇꯝꯅ ꯍꯤꯡꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ ꯍꯣꯏꯅꯦ ꯅꯪꯅ ꯄꯦꯟꯗ꯭ꯔꯦ ꯈꯪꯕꯗꯨꯅꯅꯤ ꯑꯩꯅ ꯄꯦꯟꯅꯕ ꯁꯤꯟꯗꯣꯔꯤꯕꯁꯦ ꯅꯪ ꯇꯥꯃꯣꯕꯨ ꯊꯥꯖꯧ ꯇꯥꯃꯣꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤꯅꯦ ꯇꯞꯊꯧꯀꯣ ꯇꯞꯊꯧ ꯍꯥꯏꯔꯒ ꯌꯥꯏꯃ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯅꯤꯡꯉꯣꯜꯁꯨ ꯃꯕꯨꯡꯒ ꯃꯅꯝꯃꯒ ꯄꯨꯟꯅ ꯆꯥꯛꯀꯧꯐꯝꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯂꯝꯃꯤ ꯀꯥ ꯃꯅꯨꯡꯗ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯤꯉꯩ ꯃꯄꯥꯟꯗ ꯑꯦꯔꯣꯟꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯌꯥꯝ ꯊꯨꯅ ꯐꯅꯦꯛ ꯑꯃ ꯁꯠ ꯁꯦꯠꯆꯤꯜꯂꯦ ꯃꯤꯔꯔ ꯃꯃꯥꯡꯗꯨꯗ ꯍꯨꯠ ꯂꯥꯎꯅ ꯂꯩꯁꯤꯜꯂꯒ ꯃꯁꯛꯁꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯆꯦꯟꯊꯣꯔꯛꯏ ꯑꯦꯔꯣꯟꯁꯨ ꯕꯣꯔꯤꯁꯀ ꯌꯨꯝꯌꯥꯏ ꯀꯥꯗꯨꯗ ꯐꯝꯂꯝꯃꯤ ꯕꯣꯔꯤꯁꯅ ꯅꯌꯨꯝ ꯍꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯁꯤꯗ ꯂꯥꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯆꯥꯛꯆꯥ ꯏꯊꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯝꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯖꯠ ꯅꯪꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯣꯏ ꯌꯣꯟꯊꯣꯛꯑꯝꯃꯕꯅꯤ ꯑꯦꯔꯣꯟꯅ ꯁꯤ ꯇꯕꯨ ꯇꯧꯖꯒꯦꯅ ꯆꯥꯛꯀꯧꯕ ꯉꯥꯏꯔꯛꯏꯅꯤ ꯑꯔꯥꯡꯐꯝ ꯑꯣꯏꯔꯛꯏꯅꯦ ꯅꯤꯡꯉꯣꯜꯗ ꯆꯪꯁꯤꯜꯂꯛꯂꯒ ꯗꯥꯔꯣꯟ ꯍꯩ ꯃꯍꯤ ꯁꯦꯝꯃꯛꯀꯦ ꯊꯛꯅꯤꯡꯕ꯭ꯔꯥ ꯋꯥ ꯌꯥꯝ ꯈꯪꯉꯤꯗ ꯁꯦꯝꯃꯣ ꯁꯦꯝꯃꯣ ꯈꯅꯥꯎꯁꯤ ꯏꯀꯪ ꯀꯪꯉꯤ ꯅꯤꯡꯉꯣꯜ ꯍꯣꯏ ꯍꯥꯏꯔꯒ ꯍꯩ ꯃꯍꯤ ꯁꯦꯝꯕ ꯆꯪꯈꯤ ꯑꯦꯔꯣꯟꯅ ꯕꯣꯔꯤꯁꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯍꯧꯁꯤ ꯀꯛꯁꯦ ꯑꯩꯈꯣꯏ ꯂꯝꯄꯥꯛꯇ ꯇꯤꯀꯦꯠ ꯕꯕꯥꯗ 3 ꯄꯤꯁꯜꯂꯝꯃꯤ ꯍꯥꯏꯌꯦ ꯖꯣꯔꯖ ꯑꯩꯈꯣꯏ 3 ꯀꯛꯁꯦ ꯑꯃꯗꯨꯁꯨ ꯍꯥꯏꯔꯝꯕꯅꯤ ꯂꯥꯛꯇ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕꯅꯤ ꯕꯣꯔꯤꯁꯅ ꯌꯥꯔꯣꯏꯍꯦ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯉꯩꯁꯤꯗꯤꯅꯦ ꯅꯨꯄꯤ ꯃꯅꯥꯛꯇꯩ ꯁꯨꯡꯍꯦꯟ ꯍꯦꯟꯅꯤꯡꯗꯝ ꯑꯗꯨꯅ ꯌꯥꯔꯛꯀꯅꯤ ꯊꯥꯖꯗꯦ ꯑꯩꯁꯨ ꯌꯥꯝ ꯇꯧꯔꯛꯑꯦ ꯂꯥꯛꯀꯅꯤ ꯍꯦꯛ ꯂꯥꯛꯇꯕꯗ ꯑꯩꯅ ꯀꯧꯅꯔꯣꯏꯅ ꯁꯤꯔꯤꯌꯁ ꯇꯥꯁꯜꯂꯝꯕꯅꯤ ꯍꯣꯏ ꯍꯥꯏꯍꯧꯕꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯪꯒꯨꯝꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯍꯥꯎꯁꯐꯨꯜꯕꯨ ꯀꯩ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯁꯨꯖꯨꯀꯤ ꯀꯥꯔ ꯑꯃ ꯀꯩꯒꯨꯝꯕ ꯐꯥꯎꯖꯤꯜꯂꯛꯑꯗꯤ ꯑꯩꯒꯤ ꯑꯣꯏꯅꯕꯤ ꯑꯣꯏꯖꯧꯅ ꯏꯄꯥꯅ ꯊꯝꯃꯤꯕ ꯀꯥꯔꯁꯦ ꯀꯌꯥꯅꯣ ꯈꯪꯖꯕ꯭ꯔꯣ ꯑꯗꯨꯅ ꯑꯩ ꯀꯩꯝꯇ ꯍꯦꯛ ꯀꯜꯂꯛꯇꯦ ꯑꯁꯦꯡꯕꯩꯁꯨ ꯃꯈꯣꯏ 3 ꯄꯨꯟꯕꯗ ꯑꯦꯔꯣꯟ ꯏꯍꯦꯟ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯅꯤ ꯃꯄꯥꯁꯤ ꯑꯆꯧꯕ ꯀꯔꯕꯥꯔ ꯇꯧꯕꯅꯤ ꯑꯋꯥꯠꯄ ꯂꯩꯇꯕꯩ ꯍꯧꯅꯕꯤ ꯃꯥꯅꯁꯨ ꯏꯋꯣꯛ ꯑꯣꯛꯇꯕꯅꯤ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯣ ꯀꯩꯗꯧꯒꯦ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕꯗ ꯌꯥꯝ ꯂꯦꯝꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯑꯩꯅ ꯐꯥꯎ ꯑꯁꯨꯛ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯈꯜꯂꯁꯤꯅꯗꯤ ꯃꯤꯅꯗꯤ ꯀꯩ ꯑꯣꯏꯔꯝꯅꯤ ꯐꯖꯅ ꯑꯝꯇ ꯉꯥꯡꯅꯔꯝꯗꯧ ꯃꯥꯟꯗꯦ ꯅꯪꯁꯦ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯗꯨꯀꯥꯟ ꯊꯣꯛꯑꯅꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯔꯥꯎꯖꯅꯕ ꯁꯦꯜ ꯇꯥꯟꯕ ꯇꯝꯁꯤꯜꯂꯒꯦ
Imanab ahum punbada ani nupi thikre aduna ngauminanangai mi leitre thabak tamai onsilage khangdeda pukning dum nushire nabani na nupi thigi base aduni dana onsilo aduga nangi su nupi ami yengbirage ningol da hai mahi ani semlaga puthorai mabungda mapirei Aaron da ama Boris na Bema tamodi hai mahi ga thakningdeda Aaron da monsilai adoi tawbe ngaktang phamamo ai fi hongaga kumake leramo halamkino yare horen kharangan da thoro ai su hai mahi sa thaga hankrage hoi adusu yai Aaron su hai mahi do ising thakpadawna graga thaksilaga hawalakle Boris na mamai leiraga karom da chatkibaga Aaron na ningol da michi khachilaga tumin hairei hai mahi yam hawe ningol su noglei thank you horen noi tamo lawba lakani achapol lerake Sprite lero o chaba tumde ngasai chakobagi ansang puri nangi khara piramge yare aigidi nangadum chazaro Boris na itawbe wa haigina lei thorakpani acting kapnaram baduda ani do robot kum chaplemlaga sor thingkhai lerami Boris su khitang ngai kaino tawisina Aaron na kaidorage pung kaya na hausibo Aaron su talle haraktanaba kharangan haisilai nipan chap chan hauni hai mini droga yam tawroi haibani ngana thoro chalogi thokre pingna ningol su hai mai mabungi sarukto mana thaklaga sofa da phamduna lehore makoi ahum khak amuk ngaire ningol chathrabani na yachangak pagi dok thawmai than baloiraga mafi hongdure amuk thoraklaga mamagi manakta changai ima kaisang thongsige ngaside achara phamung machidagi ima di chakpu saningdreda ngasai nga atawba thongbado hawi haidana mayam chasilai aduna mata tumdre jersu mamagi kada changsilai thongsil kansilaklaga phaglang da nga thaduna leplaga hairei ima numidang sara hinba phati suksa saningdrasida amuka maina sasin dawrige chara hinba phatena mayam chasilaga hena dum nanaba thabakni ahing lamakani ima ngasi di suklam hikla maroi ima gi khangjabi leire George na nupido onsilaga champut khara phutlaga hot gas tap chila thamo aisu saroi chaningre nangi saro khara thongo tamna na aisu saningre ima gi champut khara phutlage champut to chadradi pamui phutluno horen chaning asu aina thokpa thongage noi na thokpa do tawzaro chalo George na ahing nongyai da cooker fish kaina kam ge haira ba ima tawnu adu tawnu mi na mau lak padai mo imung se taibang pa sewa na re hairadi aidi yaroi damni nupi sen thaba amata tawba yaroi ko George na lakna bada tamna su tumin noi ho rice cooker da thongge lam basu suklam hik lam biroi thokro na saktu yiningdre mora haisini yam thuna chui hairaga phamung ka khatkre tamna su sangsilaklaga ima kankal thabirake ngasai su ko chat pada waramani haina kankal thabirami Facebook ka do phajana lonbi baduda nupa si sun nokmi yingse masa matom to nazaba mama sigi seba tawnabi kana ama laklaga mama gi mateng kitang tawjabasida penje imau lakpase nungai khreda hanadi ima na isangam drapho hanna yingbi basa nate kanamta na ima nang na sangam radi pothasaro habina bagaleite hajikti nungaire kapu kapningeda amuke na makhol thok anda nanglei laknarei nungsiraga bu yengwaidro nungsi mandabai hanna yengdrimi kalairaga namong nupida ima pizarunu insinge khalle maha chandan ge ngaksidi taning de chalo kadai da no malaireso aseng baini thaina aina haikibado ningsingbiyo nungai horo maula adi nungai balurani dana luong ba tha da fa kisano namong nupi se palai bi olalake ima nang khu sen mawro tamna su mama da lakna baduda lakna balep na ba yengai midyeng da khangnai kai duni tumin leikre phamse baloiraga tamna na ka dagi thokibado masu matung inai mama do ansilam laga hai horen chakla masu nupi hodor kanu ko ima ho hogdok saroi aina thokpa thongjage tamna su just a cheri as mi lakna bayam kan maliko
ꯀꯩꯁꯨ ꯅꯠꯇꯕꯁꯤꯗ ꯏꯃꯥꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯖꯅꯤ ꯁꯨꯝ ꯂꯛꯅꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯂꯛꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯅ ꯂꯛꯅꯕꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯒꯗꯕ ꯊꯕꯛ ꯇꯧꯔꯛꯑꯕ ꯅꯪꯗꯨꯝꯅ ꯄꯥꯝ ꯊꯤꯟꯗꯣꯛꯑꯦ ꯑꯗꯨꯒ ꯑꯃ ꯊꯤꯒꯦ ꯍꯥꯏꯔꯣ ꯐꯪꯉꯔꯣꯏ ꯑꯩꯉꯣꯟꯗ ꯍꯦꯟꯕꯤꯗꯤ ꯂꯩꯕꯥꯛ ꯃꯈꯥꯁꯦ ꯂꯨꯛꯇ꯭ꯔꯤꯛ ꯂꯨꯅ ꯇꯧꯔꯒ ꯍꯣꯠꯂꯒ ꯊꯤꯔꯁꯨ ꯐꯪꯉꯔꯣꯏꯌꯦ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯈꯠꯂꯒ ꯅꯃꯤꯠ ꯁꯪꯇꯣꯛꯂꯒ ꯊꯋꯥꯏꯃꯤꯆꯥꯛꯀꯁꯦ ꯁꯠ ꯁꯠ ꯍꯥꯏꯗꯣꯛꯂ ꯊꯤꯔꯁꯨ ꯌꯦꯡꯉꯁꯨ ꯐꯪꯉꯔꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯐꯪꯉꯒ ꯄꯨꯁꯜꯂꯛꯑꯗꯤ ꯀꯞꯅꯤꯁꯦ ꯍꯣ ꯐꯪꯉꯔꯣꯏꯌꯦ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯉꯔꯣꯏ ꯉꯥꯡꯅꯗꯅ ꯀꯥꯔꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯂꯦ ꯅꯨꯄꯥꯁꯤꯁꯨ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯏꯁꯥꯅ ꯏꯁꯥ ꯌꯥꯝ ꯊꯥꯒꯠꯈꯤꯕꯩ ꯋꯥꯅꯤꯅꯦ ꯅꯪꯒꯤꯁꯦ ꯊꯥꯒꯠꯄ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕ ꯍꯥꯏꯖꯕ ꯏꯁ ꯆꯤꯟꯁꯦ ꯑꯩꯒ ꯊꯥ ꯐꯥꯎ ꯐꯥꯅ ꯂꯩꯃꯤꯟꯅꯗ꯭ꯔꯤ ꯑꯩꯉꯣꯟꯗ ꯍꯦꯜꯂꯛꯇꯧꯔꯦ ꯑꯣꯖꯥꯗꯩ ꯁꯥꯇ꯭ꯔꯅ ꯍꯦꯜꯂꯦꯗꯣ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯀꯅꯤꯀꯣ ꯇꯥꯝꯅꯥꯁꯨ ꯀꯥꯡꯒꯜ ꯊꯥꯗꯕ ꯍꯧꯔꯛꯏ ꯉꯁꯤꯗꯤ ꯋꯥꯔꯦ ꯉꯟꯇꯥ ꯇꯨꯝꯃꯒꯦ ꯑꯩ ꯉꯥꯏꯔꯝꯃꯨ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯍꯧꯁꯤ ꯐꯝ ꯁꯦꯝꯕ ꯁꯞ ꯂꯦꯞꯄꯒ ꯌꯥꯅꯤꯡꯗꯦ ꯌꯦꯡꯉꯛꯏ ꯖꯤꯌꯣꯁꯅ ꯀꯔꯤ ꯍꯥꯏꯅꯣ ꯃꯤꯠ ꯌꯦꯡꯅꯦꯅꯦ ꯔꯥꯁꯤ ꯌꯥꯝ ꯌꯥꯎꯗꯤ ꯅꯣꯡꯃꯇꯗꯤ ꯅꯨꯡꯁꯤꯅ ꯌꯦꯡꯉꯛꯇꯦ ꯁꯥꯎꯔꯝꯗꯥꯏꯗꯗꯤ ꯊꯧꯅꯥ ꯌꯥꯝ ꯐꯩ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯗꯟꯗꯤꯗꯧꯅ ꯀꯩꯅꯣꯕ ꯅꯪ ꯈꯜꯂꯤꯁꯦ ꯇꯨꯝꯃꯨ ꯂꯥꯎ ꯊꯨꯅ ꯍꯧꯁꯤ ꯀꯥꯏꯅ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯣꯏꯅꯤ ꯂꯤꯂꯥ ꯄꯥꯝꯕꯗꯧꯅ ꯑꯩꯈꯣꯏꯁꯨ ꯍꯧꯁꯤ ꯏꯁꯩ ꯄꯥꯝꯖꯩ ꯏꯁꯩꯒꯥꯁꯤꯗꯤ ꯂꯩꯀꯥꯏꯗꯗꯤ ꯌꯦꯡꯗꯦ ꯃꯤꯒꯤ ꯂꯝꯗ ꯆꯠꯂꯒ ꯃꯅꯤꯡꯗꯒ ꯂꯦꯞꯄꯒ ꯐꯨꯔꯤꯠꯀꯁꯦ ꯂꯧꯊꯣꯛꯑꯗꯅ ꯍꯨꯔꯨ ꯍꯥꯏꯔꯒ ꯗꯥꯟꯁ ꯅꯤꯛꯈꯥꯏꯔꯤꯅꯤꯉꯣ ꯏꯁꯩ ꯑꯃꯇꯪꯒ ꯁꯤꯜꯂꯛꯑꯗꯤ ꯃ꯭ꯌꯨꯖꯤꯛ ꯄꯥꯔꯇꯤ ꯄꯥꯡꯉꯨꯔꯒ ꯅꯤꯛꯈꯥꯏꯔꯨꯒꯦ ꯈꯟꯕꯅꯦ ꯁꯤꯁꯨ ꯁꯨꯛꯁꯤꯟ ꯁꯤꯜꯂꯛꯇꯦꯅꯦ ꯇꯥꯝꯅꯥꯁꯨ ꯐꯝ ꯁꯦꯝꯃꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯁꯦꯝꯅ ꯍꯥꯏꯔꯛꯏ ꯄꯛꯇꯕ ꯊꯕꯛ ꯌꯥꯝ ꯇꯧꯔꯝꯃꯤ ꯖꯥꯠꯅꯤꯅꯦ ꯅꯇꯧꯅ ꯃꯔꯣꯜ ꯑꯃ ꯃꯣꯟꯖꯕ ꯁꯥꯏ ꯇꯧꯊꯣꯔꯛꯄꯅ ꯖꯨꯠ ꯆꯥꯗꯕ ꯊꯕꯛ ꯉꯥꯛꯇ ꯀꯩ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ ꯖꯣꯔꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯜꯂꯛꯏ ꯊꯛꯇꯅ ꯉꯥꯎꯕꯒꯤ ꯈꯨꯉꯥꯎꯁꯤꯗꯤ ꯑꯊꯛꯄ ꯃꯤꯅꯒꯤ ꯍꯦꯟꯄꯣꯠꯇꯦ ꯃꯇꯥꯏꯗ ꯂꯦꯞꯄꯒ ꯗꯥꯟꯁ ꯇꯧꯕꯗ ꯑꯣꯗꯤꯌꯟꯁꯀꯤ ꯃꯤꯠ ꯐꯥꯖꯤꯜꯂꯤꯕꯅꯤ ꯄꯣꯀꯦꯠꯇꯩ ꯐꯣꯟ ꯈꯤꯡꯂꯛꯄꯗꯨꯗ ꯃꯈꯨꯠ ꯑꯃꯅ ꯁꯠꯇꯣꯛꯂꯒ ꯌꯦꯡꯉꯤ ꯑꯦ ꯄꯥꯕꯨꯡꯅꯤ ꯍꯥꯏꯔꯒ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯄꯥꯕꯨꯡ ꯅꯣꯏꯕꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯔꯕ꯭ꯔꯣ ꯇꯥꯝꯅꯥꯅ ꯇꯜꯂꯦ ꯊꯣꯡꯉꯔꯣꯏꯁꯦ ꯆꯔꯥ ꯍꯦꯜꯂꯣꯅ ꯍꯌꯦꯡ ꯉꯟꯇꯥꯅ ꯐꯥꯔꯁ ꯃꯣꯔꯅꯤꯡꯗ ꯊꯣꯡꯉꯒꯦꯅ ꯆꯔꯥ ꯍꯦꯜꯂꯒꯦ ꯇꯧꯔꯝꯕꯅꯦ ꯄꯥꯕꯨꯡ ꯑꯩꯅ ꯀꯩ ꯍꯥꯏꯕ ꯖꯣꯏꯗꯤ ꯃꯆꯥꯒꯤ ꯐꯤꯡꯒꯟꯕꯗꯨꯗ ꯑꯁꯦꯡꯕꯩ ꯍꯥꯏꯗ ꯍꯥꯏꯔꯕ꯭ꯔꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯃꯆꯥꯗ ꯐꯣꯟ ꯄꯥꯏꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯐꯣꯟ ꯄꯥꯏꯍꯜꯂꯛꯎ ꯇꯥꯕ꯭ꯔꯥ ꯄꯥꯕꯨꯡꯅ ꯑꯝꯇ ꯄꯥꯏꯔꯛꯑꯣꯌꯦꯁꯦ ꯍꯥꯏꯔꯒ ꯍꯧꯒꯠꯂꯒ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯇ ꯄꯤꯔꯝꯃꯤ ꯇꯥꯝꯅꯥꯁꯨ ꯂꯧꯔꯒ ꯄꯥꯕꯨꯡ ꯖꯣꯏꯅ ꯈꯪꯆꯩ ꯆꯩꯔꯛꯏ ꯍꯥꯏ ꯁꯥꯒꯩ ꯍꯣꯡꯂꯕꯗꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣꯅꯦ ꯃꯧ ꯑꯃ ꯑꯣꯏꯔꯗꯤ ꯅꯅꯦꯝꯅꯀꯣ ꯑꯍꯜ ꯂꯃꯟ ꯌꯥꯅꯕ ꯆꯠꯂꯨ ꯃꯤꯒꯤ ꯃꯃꯥ ꯃꯆꯥꯇꯪ ꯂꯩꯖꯕꯗꯣ ꯏꯃꯨꯡ ꯊꯨꯒꯥꯏꯒꯦ ꯈꯟꯅꯒꯅꯨꯀꯣ ꯁꯤꯗꯗꯤ ꯅꯪꯅ ꯊꯤꯅ ꯉꯥꯡꯉꯕꯁꯨ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯕꯁꯨ ꯑꯄꯣꯛꯄ ꯃꯄꯥꯅꯤꯅ ꯄꯦꯟꯊꯣꯛꯄꯅꯤ ꯃꯤꯒꯤꯗꯗꯤ ꯇꯧꯔꯨꯅꯨ ꯃꯤꯅ ꯅꯨꯡꯁꯤꯔꯣꯏꯀꯣ ꯑꯩꯗꯤ ꯈꯟꯕꯅꯤ ꯆꯟꯅꯔꯣꯏ ꯍꯥꯏꯕꯁꯦ ꯏꯄꯥꯕꯨ ꯃꯊꯥ ꯑꯃꯨꯛ ꯁꯥꯍꯟꯒꯅꯨ ꯑꯁꯨꯛ ꯐꯖꯅ ꯍꯣꯠꯅꯖꯩꯁꯤꯗ ꯃꯄꯥꯅ ꯑꯁꯨꯝꯅ ꯆꯩꯔꯛꯄꯗꯨꯗ ꯃꯥꯕꯨ ꯂꯥꯟꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯄꯦꯕ ꯍꯧꯈ꯭ꯔꯦ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯖꯔꯁꯨ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯀꯦꯖꯕꯤꯅꯤ ꯑꯗꯨꯅ ꯃꯄꯥꯅ ꯈꯤꯇꯪ ꯉꯥꯡꯕꯗ ꯀꯦꯈ꯭ꯔꯦ ꯇꯥꯝꯅꯥ ꯀꯞꯂꯤ ꯇꯧꯔꯛꯄꯗꯨꯗ ꯅꯨꯄꯥꯁꯤꯁꯨ ꯐꯤꯡꯅ ꯁꯠ ꯍꯧꯒꯠꯂꯛꯂꯒ ꯐꯣꯟꯗꯨ ꯃꯥꯅ ꯂꯧꯔꯒ ꯄꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯑꯩꯅ ꯂꯛꯅꯕꯅꯦ ꯋꯥ ꯁꯝꯊꯒꯦ ꯇꯧꯕꯒ ꯇꯥꯝꯅꯥꯅ ꯐꯣꯟ ꯁꯠ ꯃꯨꯜꯂꯒ ꯑꯩꯈꯣꯏ ꯏꯄꯥꯅꯤ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯒ ꯁꯥꯟꯅꯖꯒꯦ ꯍꯩꯃ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯑꯉꯥꯡ ꯃꯆꯥ ꯇꯥꯏꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯑꯩ ꯏꯌꯥꯒ ꯋꯥꯔꯤ ꯁꯥꯒꯦ ꯐꯣꯟꯗꯨ ꯃꯉꯣꯟꯗ ꯄꯤꯌꯨ ꯖꯣꯔꯁꯁꯨ ꯅꯣꯛꯈꯤ ꯌꯥꯝ ꯄꯣꯡꯅ ꯐꯜꯂꯒ ꯅꯨꯄꯤꯗꯩ ꯐꯣꯟꯗꯨ ꯂꯧꯏ ꯖꯣꯔꯁꯅ ꯍꯜꯂꯣ ꯄꯥꯕꯨꯡ ꯈꯪꯗꯦ ꯅꯆꯥꯅꯨꯄꯤꯅ ꯐꯖꯅ ꯑꯣꯠꯂꯦ ꯑꯗꯨꯕꯨ ꯌꯥꯅꯤꯗ ꯑꯩ ꯐꯖꯅ ꯁꯦꯝꯗꯣꯛꯀꯦ ꯄꯥꯕꯨꯡꯗ ꯃꯊꯥ ꯁꯥꯍꯜꯂꯣꯏ ꯏꯔꯦꯟꯖꯅ ꯑꯩ ꯇꯞꯅ ꯁꯦꯝꯗꯣꯛꯀꯦ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯅꯨꯄꯤꯅ ꯂꯝ ꯍꯦꯜꯂꯕꯗꯤ ꯆꯩꯅ ꯈꯟꯊꯠꯂꯣ ꯏꯍꯥꯁꯤꯗꯤ ꯏꯄꯥꯅꯦ ꯏꯆꯥꯒꯤ ꯃꯤꯆꯪꯒ ꯆꯪꯉꯣꯏ ꯈꯔ ꯍꯨꯠ ꯐꯦꯠ ꯀꯟꯕꯅꯤ ꯑꯩꯗꯤ ꯅꯍꯥꯟꯗꯒꯤ ꯆꯟꯅꯔꯣꯏꯁꯦ ꯆꯤꯡꯅꯕꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯍꯦꯛꯇ ꯋꯥꯔꯛꯀꯦ ꯊꯕꯛꯅ ꯀꯔꯝ ꯀꯥꯟꯗꯒꯤ ꯆꯠꯀꯦꯕ ꯀꯨꯃꯥꯔꯕꯨꯗꯤ ꯍꯌꯦꯡ ꯆꯠꯀꯦ ꯍꯥꯏꯔꯛꯄꯅꯤ ꯅꯪꯅ ꯀꯔꯝ ꯀꯥꯟꯗꯒꯤ ꯆꯠꯇꯧꯔꯤ ꯍꯌꯦꯡ ꯆꯠꯁꯤꯔ ꯈꯟꯕꯅꯦ ꯉꯍꯥꯛ ꯊꯕꯛꯈꯔ ꯂꯩ ꯑꯗꯣ ꯄꯥꯕꯨꯡ ꯆꯥꯗ ꯁꯤꯟꯅꯔꯒ ꯅꯣꯡ ꯅꯤꯅꯤ ꯂꯦꯞꯀꯦꯁꯨ ꯈꯟꯕ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇꯁꯨ ꯆꯪꯉꯛꯑꯝꯃꯨꯀꯣ ꯆꯠꯂꯕꯗꯤ ꯅꯆꯥꯅꯨꯄꯤꯗꯩ ꯄꯔꯃꯤꯁꯟ ꯂꯧꯔꯛꯀꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯤꯖꯩ
ตามนั้นน่ะสาวรกยิงมาคว้างกับเมลิเจอร์สนกสิลีอดูกอามูจวยดาพาเรปาบงไอ้พามนุงกับตุท่าขี้เกทำเจริญเกน่าจะนึกปีนสายเตยฟาร์มท้าวเล่าในอิงกิตอร์อับห่วยห่วยอาศันดาโฟนดูทำนักเครตามนาดีมาพัดตะสาวกเครอาสามกันโนอาหงบะมายามสิมาซาดาสุสินบะวะละบะโซยามนังวานโหนั่นเจมันนี่ว่าดูบุมานะทัศบิดาบดุดาภาษาหน้าดีให้กันลีไอ้เสียดุหักนะพัฒนีป้าดูดาตั้มมาบันนี้เนี่ยมีสิ่งเสนั่งกินมิจังนั่งอักตะทำกิสิระบะสิมเพติอุดแล้วก็มิจังก็โคมาดันนะแกเอาคุยนะจัดนั่นนี่นะเต้ารีโนนะเท่าไรบะโคมินี่ไกโนอีกวกนันนุชินะบ่น่าจะบะตามนาดีสาวนิ่งบันดาลอยเครนป้าสนะสมการยมนำนั้นหลักน่ารักปัดดุดาโอ้ยำหัวเราบันนัดจ่อนั่งไงกันดาห้องเจเดข้างนี้บันนังสุไฮรังกะกาดกิฟินนะสาวมัมมะก็ยาวรักทอกเรวางมาเฮกลานกิบกะมามาก็โอเคอีมาขังเบรกขังอีงากติมาสุปักขัดจมันนะตามนาสเกดอร์บโนขันนตันรีตามนาสุมามากิกามันนุ่งจังสินครกะนาจานุปานะอีหัดกินนตันรีไปเห็นตะกันลุยมาหิงจาบุอันเครนาจาเสสมัยสัตย์ที่รำนี้ขังกันดียิ่งก็ปันจะรำไว้ดำนี่นาจานุปาเสสมัยโตบรอสมัยมาคุกจักบรบะน้องไม่ได้ไปรักปะมาคุดสินะไอ้ยินนังกันนะทัศเลยนี่มา